अहानबा मक्तदा मयाम खुरुम जरी ngasi tongan tongan ba Facebook page sing diki thagalakpa post sing miyam share tawjini ahanba post ta manithoiba kauba Facebook fake account asiga sizinariba profile photo asiga hiram amata da mari leinade manithoiba kauba Facebook fake account amadagi RK isan thoi amadi yawal isin inau singi mathakta tabada nungai taba wahi wata kaya sizinaduna piba comment ama wisdom hub kauba Facebook page amana thagalakpadagi viral oirakre haiba manithoiba kauba Facebook fake account asina sizinariba profile photo asi thongju part 2 dagi Johnson Okram hairiba mi asigini hairi Johnson ga manithoiba ga account asiga hiram amata da mari leinade haina thongju part 2 da leiba da social education voluntary athletic seva club ta pangthokiba paumi singa unabada Johnson masana sengdorakre mahangna makha taraduna haikibada manithoiba kauba Facebook account asina sizinariba profile photo asi Johnson ama ki Instagram account 2018 da thagat kiba photo ni hairi tawdok asiga mari lenana cyber crime da case ama register tawkiba kalunana miyam sangduna asum aran puthok minasi haina Johnson gi maikedi appeal tarukli atoba post amadana khoga dam ga tainaba maru pungko koklaba ama kuki marol ngangba singna drone sizinaduna number video footage amada yonbagi matang da disciplinary report pikhalaknaba khangan kare amarom dana 13 August Patriots Day Khongoinakhiba singi mathakta ULF MP ne Cheirak Pikhre 13 August Patriots Day 2024 Tharanga Mari Lenana Kumalampak Top Ground the All Manipuri Football Association na Sinduna Amadi Media Partner Mami TV Network na Oiduna Pangthok Kiba Rock Band Concert Adubu Silang Kiba Singi Matakta ULF MP ne Cheirak Piba Oina Athing Kharatham Kre Music band gi oina Innocent Eyes Band amadi Leipung Band tha taruk haibadi 13 August 2024 dagi 13 February 2025 fauba athing matham kre Pevet Band amadi God and Dog Band ani asna kai henba aranba tawkhibagi damak sahi ama haibadi 13 August 2024 dagi 13 August 2025 fauba athing matham kre athing ba sigi manung de isai practice tawba isai tune loba rehearsal tawba athing ba leiroi hairi Media partner oiriba Mami TV network gina news program natana entertainment program pumba thatru haibadi 13 August 2024 dagi 13 February 2025 fauba thing batham khre amfagi oina hojik thau puriba haktheng nena chenariba official sing result tawduna anoba official sing khangedabani hairi karigumba thing ba si thawoidaduna salam labadi hena kansin ba Cheirak pigini haina lupasigi media coordinator sararangba thoksamna thaturpa cherola man khanghalagli atoba post amadana ungamba khumana thadrokpa post amaki matungina ngasi fauda 18 leiriba loop singbu hulaga ngangdri saidri saifam su thokte loop singsu ireiba kidamak thorokpani lambi tongalabsu panthongdi amatani leiriba loop singbusu aikhoina thak wangna khanjai aduga leiriba loop ki makok oibiriba singna su makha taba isa inau singda wakhal tana ba wari fazana sabiyu amukta di apunbagi saktam sagat minasi kanglaipak se amta kansi ingna chingna leisi yai faminanasi khoi masen marakta singse थाना होनर लिबलुप सुनत तब ई सेंग दब नोई खु सेलु हादन मांगना पोस्ट असिदा हारकली अतोबा पोस्ट अमदना कांगपोकपी डिस्ट्रिक्ट की खुलाई फागत खरे कांगपोकपी डिस्ट्रिक्ट की मनुंग सन लैब लोइसिंग द सिक्योरिटी अपुनबा कंबाइन टीम अमना थी बोहमबगी थबक चथबद खुलाई पाइब सिंग लोसिन थमलंबु ओइगनि चिंगनबा मैगजीन यावब 9mm पिस्तौल अमा 12 बोर सिंगल बैरल अमा इम्प्रोवाइज 7.62 mm SLR अमा मैगजीन यावब इम्प्रोवाइज 9mm CMG अमा लॉन्ग रेंज इम्प्रोवाइज मोटर अमा शॉर्ट रेंज इम्प्रोवाइज मोटर अमा चार्जर यावब बाउफेंग रेडियो सेट अमा MK3A2 ग्रेनेड अमा HE36 हैंड ग्रेनेड डिटोनेटर अमा सेट ट्यून सेल स्मोक अनि लॉन्ग रेंज इम्प्रोवाइज मोटर बॉम्ब अमा शॉर्ट रेंज इम्प्रोवाइज मोटर बॉम्ब अमगा लोनना कापा यारिबा नंगमै मरु तरागा मरि फाकत पंगमले हारि अतोबा पोस्ट अमदना भारतीय जनता पार्टी ने सिंधुना पेट्रियोटिक क्विज कंपटीशन पांगथोकदौरी अगस्त अमदगी 31 फाउबा अथौबा सिंगी निंगसिंग था हाइना पालन तौरी बीजेपी मणिपुर प्रदेश ने सिंधुना क्लास 11 12 अमदी अंडर ग्रेजुएट तमलिबा महिरोय सिंगी ओइबा स्टेट लेवल क्विज कंपटीशन अमा लाखलिबा तांग 23 ता पांगथोकदौरी competition asi know your Manipur haiba theme the special round oina Anglo Manipur 1 1891 thamli competition numit asiga ayuk pung 13 makhai taba matamda screening test pangthok tuna team manga khangatlaba matung numit asima ki pung ama taba matamda final round pangthokani haide
competition asigi winner amadi runner tarakpa singda lupa lising ahum amadi lising ani pigani consolation gi oina lupa lising ama pigani hairi school amadi college sing na khangal aba masagi mahiroi ani na competition asida saruk yaba yagani hairiba mahiroi sing adugi details liba tha asigi kun manga mamang da thajalangna BJP OBC Morcha Manipur Pradesh ki kanmanar RK nongdiran khomba maite na khoyek pidna thadrok pachero lamana khangalagi video asibu loiba fawbi yengbi bagi namakta adom mo haninga tan thakat pa phongdok saringa sigidi matang sta video asilo silage aina haibada soi khibalan khiba yaro so mayam puna manangak tu habo wa phom chimtang thamjab ko lena ngasigidi mayam di kanena ba thanga du nijari